Manipur ki President rule manungda sakhangdaba singna AR da ambush tawbada ani sire manga sokle Governor Ajoy Kumar Bhala ADG Asutosh Sinha hanagi CM Birena condemn torakre Manipur da President rule manungda loinana tha asigi tara humdoida laibak asigi Prime Minister Narendra Modi gi Manipur da laklamlaba matung tarukni sanba numitta sakhangdaba khulai faiba singna kuntrom doi suba Assam Rifles ki personnel singda ambush torakre ani sire manga amana asok apan nangle tawdok asigi matangda Governor Ajay Kumar Bhala na condemn torakpaga loinana Manipur Lenga ki Additional Director General ADG Asutosh Sinha State asigi hanagi Chief Minister Nongthombam Birena Rims Hospital da hakting nana laktuna asok pasingi phibam yengsinduna condemn tawkhre paw asina makhata na hai thodok asing asi Bisnupur District ki manung sanba Nambol Sabal Lekai da thokibani ngasi numidang wairam pung taruklom tarakpa aduwaida kuntrom doi suba Assam Rifles AR gi personnel singna lambi da lakpada sakhang da bakhulai faiba singne ambush tawrakibani hairi ambush asina maram oiraga laikhidraba miyoi ani adudi Chhattisgarh dagi rifleman kasab sahi kunmapal nei mahak makokta panbadagi laikan nabangamdana laikhidabani Atopa AR personnel aduna Nepal dagi Naik Subedar Sam Gurung sahi kumapal ni mahangna oi thangba thabak ta panbadagi laikhidabani makhoi animak hozi rims ki Mirel sangda postmortem gi damak thamkhre soklaba AR personnel manga adudi kaibi khulen mekha lekai dagi ningthaujam nongthon maitei sahi yangkhai apokpa laikhidraba ningthau khongjam ibo sobagi machani Assam Lakhipur dagi DJ Datta sahi kuntra taru apokpa Lakhiam Datta Sikkim dagi BK Rai sahi yangkhai Nipan apokpa Biras Turadagi LP Sangma sahi nifuga taruk apokpa laikhidraba Westik S Moment Uttarakhand Warrant Officer Subedar apokpa Gundilan Kawi Soklaba Air Personnel manga asigi manungda Rai Hozik Lamfelgi Siza Hospital Makhata Walaying Sathanaba Hongdokre lemhoriba makhoi mari asidi hozik rimsta laikan aduna leiri adum oinamak makhoi manga asi thoidokpa mipainingai oidre hairi soklaba air personnel nongthona thodok asigi matangda hai makhoina AR ge platoon amada sak thiluraga halakpada sakhangdaba khulai paiba gari masa thoba singna makhoide ambush tawrakhibani makhoida ambush tawrakhiba adu punna miyoi mari mangarom oigani makhoi pumnamak afaba makhalgi khulai loinamak pai adum oinamak aikhoigi maikaidagi de khulai paiba sakhangdaba sing adu misam sokani khanbadagi karigumba makhal amatagi khut hankhide Makoina tonglakliba 407 gari aduda punna miyoi tare tonglakpane mamang thangbada tongliba Naib Subedar amadi maningda tongliba rifleman amaga punna laikhidabane paw asina hai laibak thiba thodok adu thoklaba matung thodok thokfam aduda Manipur Police ki personnel sing amasung ahenba security forcing sangsinduna singnaba mafam kaya sangduna thi humbagi thabak sathakhi Loinana sakhangdaba singna kaplamba nongmai tongning sing kaya su lokhatkhi loinana thodok thokfam aduda forensic department ki kangbuna su yengsinki Masigi sumathakta mafam aduda Manipur Police amadi IGAR South ki makok thongba official kaya su laktuna haktheng nana yengsinki Hozik pawbagi phangba pawda senaba miyoi sing phaba punbagi pawdi leitri nakal amaromda security force de attack satharaktuna masagi mathau pangthokliba Assam Rifles ki personnel anigi mathoi manghan khibagi thawong Manipur gi Governor Ajay Kumar Bhala na akanba mongda yaningdaba phongdokre Governor Secretariat gi thadorokpa serol amana hai leibak asibu ngaktuna thamnaba hotnabada Kathokpaga loinana thodang lauduna thawai katkraba Assam Rifles ki personnel anigi lehoriba imung manungi miyoi singi awabada thamoi sokna saruk yari Satharakhiba attack aduda asok apan nangkraba punamak athuba matamda phagalakpa oishinu asigumba tamthiraba violence ki thawong satharakpa sing kaidongna lemna khak tokloi reason asigi peace amadi stability ngaktuna thamnabagi damak akanba thorang kaya leptana paikhatkani haina su thadorokpa serol aduda governor na phongdoraklei Amaromda state asigi hanagi Chief Minister Nongthombam Birena su Rims Hospital da laikan naduna leiriba AR personnel sing adugi phibam yengsin khibaga loinana thodok asi condemn tawi haina phongdok lamkhi loinana asokpagi phibam yengsinba lakhiba Asutosh Sinha gi maikaidagi su AR personnel sing da ambush tawrakpagi thodok asi yamna laibak thiba numit ni state asida security force sing na tangdu laitaba ingtappa phibam ama hanjilaknaba kanna honaduna leiribani